Imphal Jiribam Lambigi Tollen Kuki Khul Amadi Kaimai Aniki Marakta Kuki Kulai Piber Singna CHATHABA attackta driver ani asok apan nangkiba amadi oil tanker gari mari LPG bullet truck ama akai atoi thokibagi paw adu hek fangbaga homgi charsu puriba chief minister nongthombam birengi instruction matung ina mafam adugi akoibada combined security force na paksana thiba humbagi thabak CHATHABA Houkhre press na fangba paw amagi matung ina central amadi state ke security force singna Tollen Kuki Khul Amadi Kaimai Khul da laiba yum singda changduna thiba humbagi thabak akan mongda chathake search operation aduda mafam aduda lairamba miyoi singdasu security personnel singna wahang pahong tobagi thabak chathake hauzik fawbagi oinade search operation aduda kuju khulai fagatpa natraga mifa mipun tobagi pawdu leitre nakal amaromda ngasi nongmai kapsin bagi thodok aduda akai atoi thokiba gari sing amadi asok apan nangkhraba miyoi sing aduge atangma senfam manipur laingakna puthoklagani aduga thodok aduna maram oiraga mangkhraba thau amasung LPG sing adugi oinade Indian Oil Corporation IOC na compensation pirakani haide makhatan asigumba pamdaba thodok sing asi thoktanaba national highway paring asida matik jaba security personnel sing thamnaba khongthangso manipur laingakna lokhatpa Houkhre loinana mafam aduda panduna leiriba gari sing hayeng akan bachaksin thorangka loinana hayeng thoraklagani hainasu paw asina makha tare